Manipur da thokliba irang sina khulngakpa ohellaba nahasingbu faba punba amadi punsi temsingnaba kaya chathariba asigi mayokta poirei leimarolna lepkani hairi. Amadi RSS ki luchingba singna thangmaiban Kendra Development Organization Tagdona Kuyathong da hangliba Tagdo Residential Education Center da chatuna yingsinkre. Kurumjari ISDB pau meeting tabiri bapum namaputaram lokchari pau sandokna pizari. Manipur da thokliba irang sina khulngakpa ohellaba nahasingbu faba punba amadi punsi temsingnaba kaya chathariba asiki mayokta poirei leimarolna lepkani haina ima kombi lekhidaba kunithoi suba ningsing thoramda poirei leimarol ki president ima soraisam memchana haikre poirei leimarol mairapaibi apunba Manipur poirei leimarolna sinduna lamfel sana kaithel da pangthokpa ningsing thoram aduda ima kombi gi yatafamda miyamna haikaleka tamki thoram aduda poirei leimarol gi president ima soraisam memchana makhatana haikibada ningsing thoram asi ima kombi na toramba thabak singda thongna lingzil adu ngasi gi mirol asina pambagi tamak imba kombi gi mafamda khurumjabani ima kombi na nupi maira paibi singi lambi taklamba hauragliba mirol da tambiba khanghanba mathautai ima memchana makhatana hai India lengangna lisang sina lamdam sibunam sinduna thambagi wakhalonda miyot minai kaya chathaduna lakli masigi mayokta imana leplami poirei leimarol nasu masibu yade Manipur da thokliba irang sina maram oiraga phibamna khulngakpa ohelaba lamdam sigi nahasingbu faba punba punsi temsingnaba kaya chathariba sigi mayokta poirei leimarolna lepkani haiki imadi taude imadi khoi kha lingkha thanu mabukdadi kari su thamde asumna imabu sahi gi ningsing thora poirei leimor maira paibi apunba Manipur na ngasi akoina lepjari phire hanba laitana imagi thaunabu oina laba akoina numit khudingi layoi graba imagi thaunadi akoina amuktadi pibi ukoina ngasi imabu koina nungtigi khoiramjari Manipur da India government na chaliba sajal ase akoina yaningde India government ga Manipur government na akoibu namdadana lai hujikchu namdari jiuje moigi mayum da changba yadriba akoigi maya mase mayum da changanba pabi Manipur da moina sanaiba ronje akoina suya yaningde hujik pia thamjallaga da makoina manaminaraga pia thammaga Manipur da lajariba icha nupa ngai nongai phajallakpana khungakpa jingde loisalae masi akoina yabaga moi Tagdogi Chief Patron su oiriba Thangmaiban Kendra gi MLA Khumukcham Joy Kisan Singna achangba pom namak puthoktuna Thangmaiban Kendra Development Organization Tagdona Kuyathong da hangliba Tagdo Residential Education Center da Rashtriya Swayam Sevak Sangha RSS ki parak adhyan kar Akhil Bharatiya All India Seba Pramukh amadi Rajesh Deskar Assam Khetra North East Seba Pramukh na chatuna yengsenkre hairiba Tagdo Residential Education Center asida leiriba angang sing asi ayambana handaki Manipur gi irang asida lanjenaduna leiriba IDP singni kharana thangmaiban kendra dagini haidi education center asida leiriba angang sing asigi chana thaknaba firol leiba amadi lairik tambata changba khudimak MLA Joy Kisana puthoktuna chalairiba Tagdo Residential Education Center aduda lakhiba RSS ki luchingba sing adu MLA Joy Kisana harau tayam oki RSS ki luchingba sing aduna MLA Joy Kisan amade Tagdo Residential Education Center da leiriba angang singa unaduna warisana ke khongchet aduda RSS Manipur gi Seba Pramukh Saikom Raju Singh yauna atai luchingba sing su serugya ke RSS ke luchingba sing aduna MLA na paikhali ba thabak adubu thagatpa phongdoki mahiroi sing na kanna honaduna mading leiba afaba mi amamam oina ba honagadabani haiba wafam sing phongdoki
Oinam Khugangbu, Masamo Faba Lena Tina Chendaba Amade, Achangba Kunai Ama Putok Nabagi Pandamda, Oinam Ingocha Amade, Oinam Ongbi Renu Anina, Achangba Kudimak Putoktuna, Nauna Hangba Usak Hangdabi Open Gym Amade, Children Park Ama Hangnabi Matung in a Hangdokre, UK Open Gym Amade, Children Park Hangdokpagi Thoram Atuda, Dr. Thingbaisam Swaran Kumar Singna, Afaba Kunai Ama Same Nabahot Nabada, Lena Tina Chendaba, Masamo Faba Tangai Fade, Hagulagliba Nahasing Amade, Ahal Oiriba Kudimagna, Punsi Nung na nungay hingba ngamnaba mafam asida oinam gi angang ahal khudimag na sanaba yanaba honabada oinam ingocha amade oinam ongbi renu anina machanupa saran kumar na achangba sempam khudimag puthokto na semani haike haina bani pi ngai da sente ko pi chanarami nung jegai chanarami lopa bol kaurami adu hujini chokolok gi matugina migi lamda hana lairulaba open gym je ngasi di oinam ba open gym and children park angang singje masamu mutna yamna nuna nana laina tina chanda ba raum chin isa sin ahana ji chana han je betul kari ko pona ma yamna ninthi jana ma ku pana khajana thamsi hai dargadi inang nakada gi japan di government amadi india government di khada My name is Harry, Peace Memorial Museum Jati Indira Park Yingsi, Pandureni, Nakani, Then Park Yingsi, Kalapa Manam the Samsi, P. in the Sanyaba. Other Poinam the Hakaliba, Children Park, Aduga, Open Jim, Halaman, the House of Pina View. Viksit Bharat Budget English ni kuntaru ki matungda BJP Mayang Imphal Mandal na sinduna Mayang Imphal Thana Awang Lekai Daliba SC asigi MLA Kongkham Ravindra Singh Giyumda Karyakata Singapuna Faminaduna Viksit Bharat Budget ki Parliament ki khana nei nabagi thoram pangthokre thoram aduda MLA Kongkham Ravindrana hairiba anoba budget asina ahal singda nupi sing amade angang singi oiba kanaba amadi state asida thadarakpa scheme asida kari kari yawi haiba ikoi punna khangwinaba amachangi haike Bagi anak budget India ini silakan ada nupi singgi, ahal singgi, angang singgi, lekai kurgi hujung jim tau bipa, jadi lagi sempran lagi lahi bahkan kia kang dak suka lawa, kali ini sih kang dak bersina ahi ba, MLA na wajera, aman na wajera sana. Hayeng pangthokadoriba fashion tourism dega mari lenana Loktak Pat asibu luna na thamsi haiba themda for better kanglei park na sinduna Loktak Pat ki akoi bada ngasi cleanliness drive ama chathakre drive atuda kanglei park ki volunteer sing na Loktak Pat ki akoi bada leiriba mafam sing dagi season aba yadraba plastic bottle ligli glass amadi atai fatta haudi kaya ama khongkat pangamkre Loktak Pat ngasi chathaki ba drive aduga mari lenana for better kanglei park ki ko convener wangkhai mayum mangalna moirangda leiba sendra gi LDA complex ta hayeng pangthok Kodoriba fashion tourism de kamari lehnana kanglei pa ki team na drive chatharakpada sizinaba yadraba plastic bottle amadi yamlaba likli glass sing lerambasi laibak thibani Loktak Pat asita miyoi kayana lam koiba lakpa matamda makoina sizinaramba polam sing mafam chana thamlamdabana ningthiraba Loktak Pat ki saktam asi hena masak thihan ba ohelakli for better kanglei pa ki volunteer sing na fatta haudi hapchin na ba purakpa plastic bag sing asi konadabana maramna Loktak Pat maya da family ba dukan amadi hotel sing yauna mafam asida koiba lagliba miyoi sing na sizinaramba polam sing mafam chana thamsi haike कोई ड्राइव चलथरक पसी am nungai ta baragadi कोई ड्राइव से चलथरक प matamda amot pasi aman gibna koina poraiba plastic bag sing je kona da ba pau koi thengnajare adu yamna sigi kona da ba maram je yamna mole haibani aduga koina ani so point da koina thamningi se hojiki koina singjar pa matamda ta hojiki likli glass yamna thengnajaba su thengnajai masi yamna nungai jade miyamna mipum khuding na kitang koi aware engineering aduga home subada koi yam hena nungai ta bahar gadi leijariba ki Loktak mapan da leiba hotel miyam hai tare sidagi amora kai se yamna langthorpa maram oiraga Loktak ki phajaba jisu hena noma gi motharak pagi type ta matok salok se koi gi hotel phami ba koi gi isidunau sing hai tare miyam sina kitang bieng janga ningi koi gi Loktak pasi buluna na thamba miyam disu kitang mating pang biu haina
Mitop khandoglaga maramda halandriba fawba tangdu leitaba purak pangamloi haina Mitei Lipun gi Luching Purel haisnam selan mangangna paummisingda fongdokre Mitei Lipun gi tongan ba famgi nauna thau puraba thaumisingna Kangla Laifam lenda thongnibaga mari lenana fongdokibani Mitei Lipul gi thomi chani henman saruk yaduna pangthokiba thauram aduga mari lenana silana makha takibada ningthau palingai matamdagi lamdam asida leiminaraglaba mioising nataba furup manai haiduna mapaldagi kausalakpa mi masing ka hena khalakpana ngasi aikoina kudong thiba mayoknabani hauzik lengak semnaba kanna langnaribasi karigumba anauba luchingba ama laklabadi NRC chana handuna mitop khandokba reserve forest sing kanba yauna yelhomi pumba nungsi chana na leminahan ba ngamgadaba luchingba ama mathau tai haike matam amada ipaipu singi lengak piramba ningthau singna pusan biramba kanglop phurup singdu aikoi madugi sada nauda singdu madudagi hendорактana aikoi illegal immigrant singsi sangjalakpadagi mitop singjina hena sangjalakpadagi manipur leibak si irang thokpani maram maduna hairiba irang si aikoi shanti oina leigena haitaragadi thengna sangjalaiba illegal immigrant singsi hana takthoklaba matungda aikoi moigi horofamgi jagaduda halangraba matungda Manipur Shanti oigani haibasi lebak mayam da thamjage aikoi maitai jati gi damakta maitai lipunna khongpham chetna lepsagani aduga loinana maitai kan mapangan kan ragadi Manipur kan mangamoi masimtanga haijage maitai lipunna tawjariba ngasi maitai jati sibu kan nabagidon honajariba sibu mayam punamagna mateng pangbiu support tawbiu Manipur da NRC san nabo honaba aduga forest land da koi encroacher mayam changchalakpa illegal immigrant singse takthorokpa adugumba tauba lusingba sing yawi madugumba singduna koi lusingba oiragadi Manipur si koi shanti oigani All India Students Federation AISF Manipur State Council gi Nifutaruk Suba State Conference kasi Irabot Bavanda pangthokre conference adugi matangda AISF Manipur State Council gi General Secretary Waikom Wanglena Tharamasi chahium khudingi pangthokpa AISF ki hanafam puramba singi matam loshilakpa anoba thaupugoda pasing khananaba pangthokpa thoramni hana AISF Manipur State Council gi thau puramba singna tawramba thabak thoram singi matangda report ama puthoklaga makhatana kari thabak Basing Paikat Kani Haibegi Matangda Kanagani. Matung Tarakpada Mahiri Kudingak AISF MSC na Hen Taudang Long na Bahot Nagani Haike. Kina 46 State Conference Manipur State Council All Indian Student Federation ki sahi ohung kudingi pam pubasing gi magi loisalakpa matong ki conference tawraga matungda conference loga koina convention tawraga anauba pam puba akoi pam puba adugi tawgadaba thabak ne aduga koina mahiroi kunai akoigi satra mahiroi kunai gi oina akoi hanadagi su koina pangthoga satra singi damakta koina tawjaraga lakpa singdo ngasi akoigi state conference tawbasda koina madugi oiba report ama thamjarba matungda akoina tawriba singdo anauba thau puraga lakadaba singda makoida akoina sumaina tawi na adu thamba lorba matungda anauba thau pura lakpa singda akoigi sumaina thamiba report singdo makoina su makhatana mapung phana satra gi kunai gi damakta tawba ngamba amadi manipur gi Samaj ki namagta tawbang ngamba oisanu na koi masi harga Manipur Home Guard Employees Welfare Association amasung Home Guard Welfare Scheme Committee na punna sinduna Tarelag Suba Remembrance Day amasung Home Guard Welfare Scheme gi senfam yenthokpagi thoram Imphal Hotel da pangthokre thoram aduda Punjab National Bank Imphal Branch Gandhi Avenue gi Chief Manager Onkar Anil Kulkarni, Manipur Home Guard Employees Welfare Association ki President Yanglem Mangi, Manipur Home Guard Employee Welfare Association ki Vice President P. Chandrakumar Yauna Muyekana Serukya ki. Thauram adugi manung chana thabaktagi potharaba Home Guard ki scheme member singda scheme gi senfam sing yenthoke. Thauram aduga mari lenana President Yanglem Mangina Home Guard personnel singna matam gi oiba thauram singda serukya gadabani. Home Guard singi awaba khudong chadaba kaya mayok nari loinana fangfam thokpa singsu mari lenaba singda hairabasu tarak tabadagi court fawba chatlibani Home Guard singi phangpham thokpa sing fangnaba Home Guard singi apunba kholaw ama mathau tai haike aduna do phangre aduna to togre ada togre haibada chingba noina koi marakta hairi basingdo
ꯑꯩꯈꯣꯏ ꯃꯁꯦꯟ ꯚꯥꯞ ꯇꯥꯅꯕ ꯋꯥꯠꯄꯗꯒꯤꯅꯤ ꯍꯥꯏꯅ ꯑꯩ ꯂꯧꯏ ꯁꯨꯃꯥꯏꯅ ꯃꯤꯇꯤꯡ ꯇꯧꯁꯤ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯐꯪꯁꯟ ꯑꯃ ꯇꯧꯁꯤ ꯍꯥꯏꯕ ꯈꯪꯍꯟꯁꯤ ꯍꯥꯏꯕ ꯀꯥꯟꯗ ꯃꯤꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯈꯔ ꯄꯣꯔ ꯑꯣꯏꯕ ꯃꯁꯤ ꯌꯥꯝ ꯆꯨꯝꯗꯦꯅ ꯂꯧꯏ ꯅꯈꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯗꯣ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯆꯥꯎꯏ ꯌꯥꯝ ꯊꯥꯒꯠꯂꯤ ꯍꯥꯏꯔꯤꯅꯤ ꯑꯗꯨ ꯌꯧꯅ ꯃꯤꯅ ꯊꯥꯒꯠꯄꯤꯔꯤꯕ ꯅꯣꯏꯒꯤ ꯅꯇꯤꯛ ꯅꯒꯨꯟꯗꯣ ꯅꯁꯥ ꯅꯊꯟꯗ ꯆꯤꯡꯊꯅꯕꯗꯤ ꯍꯣꯠꯅꯒꯅꯨ ꯍꯥꯏꯕꯗꯤ ꯏꯊꯧ ꯐꯖꯅ ꯇꯧꯕ matam chaba sipai ro wi police to mateng pang ba haibni home guard haibni na madu gi artha do meaning do khangaga ayam matam da tawsi haidana aide yam itatana haijaba yamna chinglemba dugumba function na sita competition tawba yokhat di banataba noy koina khangadab se manipur se yokhat te ba manipur da leba asaw sang ting sina masa oi ba ason ba ting se yokhat pi de matam chupada tu hor pi na ba da hona na lai Sanamahi lining bu mapangal kangkhatlaba matamdada Manipur da khundariba furup khudimak mapangal kanbaga loinana punsinaba ngamgani haiduna Sanamahi Thogaluki Secretary Longjam Abothena ngasi nahausa ngakpa amadi kanba haiba thim asida lining thaw Sanamahi Thogalup wangoi na sinduna ahanba state level lining thaw Sanamahi sport competition ama lining thaw Sanamahi wangoi ki Laiko nungda pangthokpa thoramda haikre thoram aduda lining thau thogalup wangoi gi president Longjam Samjai Maitei Utra Sanglen Sana konungi angom ningthau angom poireiton wangoi SC ex minister Oinam Lukhoi Singh yauna furup kaya gi myu kya su serugya ki thoram aduda KG dagi class 12 fau bada leiba Manipur gi tongan ba school dagi lakpa Mahiroi Singh na KG dagi class 4 class 5 dagi class 8 amade class 9 dagi na class 12 fau bi student sing na category ahum thokna layak pada athoi hen changdam na ki Secretary Longjam Abothena lamdam asida magi tongan ba lining chatlabasu lai haibasidi amak khaktani lining tau Sanamahi asidi puwari ka sago naduna lakba mahausa bungak tuna thamba mahausa ga tana thana yadraba lamdam asige puwari ki liriba lining amani haiki Kanglaipa Communist Party PWG MC Unification PRO Chingkhengan bana Thatorakpa Cherol Amana Mayai Lambi Hainasu Khangna Riba National Highway 137A Lambi Asi Sem Nabigi Tungdala Kadoriba Tender Singda minus ta Thadaraga Surakpa Khudimag Akanba Action Lokhatkani Loinana Thabak Suba Yaroi Haina Mamangda Central Committee Order Thokiba Laikhrabani Haire Cherol Asina Makha Taraduna Mayai Lambi National Highway 137A gi housing Nongna Semjin Bigi work name strengthening of existing pavement from kilometer 0 to kilometer 15.35 and kilometer 30 to kilometer 45 of National Highway 137A Imphal Kakching Lamkhai section asi thabak suna nabagi tender tauba loire haire minus the thabak suba yairo haire basi mayai lambi asi quality maintain tauna miyam gi damak tung koina chathau ba amadi lehauna ba contractor singna ningthijana sem nabagi damak tani Manipur gi PWD department gi tender evaluation committee na niyom chumna minus ta su thadarak taba loinana lowest one su taraba contractor da thadorakpa asi hainingai letana thagatpa phongtoi haire Loinana Mayai Lambi Road National Highway 137E asibo highway gumna semakpa matamda lamdam atuda leibiriba miyam singnasu quality maintain tawraga semi de haiduna su yengsin biu haire thabag asibu paikhalakpa matamda kanagumba amatana ayer apan piba yaroi masida thika pithok pisin thika munaba khona bagi pau tahalakpa yaroi haire maduna maram oiraga Mayai Lambi sembada thengthaba tawraglabadi madu Manipur praja miyam gi against da thabag tawrakpani haina laugani haire masida singnaraglabadi warning tawdana ayer pan piriba sing adu akan mamideng changani haina Gerol asina makhatana khanghalakli paugi marakthana tema break amata longmina se Dada Gibe makigano Azabu thammo Sigi yumse next TMT na checksin na laksilaga thamkhabani ne Dada nang se Juhar habaga amta kidrabo Asumna mayamna na machalbo ngapshan dugum masigi yumasibu asoya ngan kokadabagi next TMT na ngapseli Next TMT Johar habading ngaktok na nabasimani Zarman technology siya naman na concrete katok na tinaba matanda kapamil ang muktihan na hinggal adli TMT strength is in the quick Honglagli ba punsigi lambi sida aray ba tsaba yaba makhay sasinari Aduna hidak lang thak kayama sa adaba yarakte sasin liba singduna adom gi liver da kayam sokhan likhang bibra Liver na bu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lagti kuding magsibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule
Admissions open. Limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence, and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio, and a spacious play area. Kidzi Southern Palace Compound, 6009046088. ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅ ꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛ ꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯛ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ब्रेक की मतुंग तराम नोकचरे पाव मखाताना पिजरे Laundromat dry cleaning amadi finishing service ki lamda leibak asida maming leiraba Olden Company Wangkai Ningthem Pukri Mapal Hazen Phamdakna leiriba Andro Parking asi hangdokre thauram aduda serogya kiba laundry asige business head Binit Kumarna laundry asina fi suba matamda IFB gi commercial machine sizinaduna firol gi fabric ta akaiba mata pidana service pigadabani madugi mathakta atopa laundry company singdagi mamal taduna firol suba jambagi service asi paikhatkani masida natana Olden Laundry na कोलिबा किलोमीटर अहम रोम की मफम सिंगदा होम डिलीवरी अमती पिकअप की सर्विस लेगनी लोइनना कनागुमन अहान बोइना लॉन्ड्री असि की ऐप सिजिनबदा कंपनी की माइकैदगी लुपा चामंगा पिरकनी अतोप मियोइदा ऐप अदु शेयर तौदुना डाउनलोड तहलबदे लुपा चाम अमगसु फंगबा याबगी खुदोंग चाबा लेगनी हाइकी IFB store है basically powered by IFB. Complete chemicals IFB, machineries IFB. Staff is also well trained. लोगों को सभी तरह की सुविधाएं यहाँ मिलेंगी like helmet, blanket, all delicates clothes, shoes, whatever it is. इम्फाल के अंदर हम बिजनेस को अपने काफ़ी तेज़ी से बढ़ाएंगे कस्टमर्स के लिए ऑफर्स काफ़ी हैं लाइक 3 kg पर अलग पैकेज है 5 kg पर अलग पैकेज है तो हमारा 79 रुपये पर kg वॉश एंड फोल्ड का प्राइस आता है कस्टमर्स के लिए ड्राई क्लीनिंग के ऊपर 30% ऑफर रहेगा अभी ये ऑफर 3 महीने तक रहेगा ड्राई क्लीनिंग का कोई भी कस्टमर फर्स्ट ऑर्डर लेकर के आता है 30% डिस्काउंट Amaromda State Head Olden Indian Fine Blanks North East Ningthauzam Nistikantana Lamdam Asigi Ipau gi lamda thabak tawriba amjuna sakhangba paumi singna lawriba thodang adubu singthaba oina company asigi maikaidigi Manipur da leiba Olden gi branch khodimakta amjugi card paiba paumi singi fizu fizamada chada kuntra gi discount pigani haiki amjugi card paiba khoigi restaurant chini nausingi da mutta koina कोई Olden laundry IFB laundry में सीधे 30% डिस्काउंट से कोई एनी टाइम लापी में तब तक कार्ड से फाइव रखा कोई जब मोले आइडेंटिफिकेशन पी रखा आइडेंटिटी शो पी रखा 30% डिस्काउंट से कोई तुम मतलब चुप्पा प्लेसमेंट के आमजूरी में खाते लेबर मेंबर सिंह की तमते कार्ड पाए मुझे कोई ऑफर से कोई एक्सटेंड हो सकता नहीं कोई Olden laundry में की मनी खुद ले रिबा एनी ब्रांच का आमजूरी कार्ड पाएगा लापी में सीधे कोई 30% डिस्काउंट से कोई किसी भी FB Real Friends na English ngani tara taruk tagi upai lejidraba kaya gi mating leptana chatharak po oina ngasiso Imphal East ki Nongada Community Health Center Relief Camp ta leiba IDP singda angama mating pikre makata na su mating pangbaki thabak chathaki gani hairi Rola seri ba khoi group ase FB Real Friend na Facebook Real Friend hai khoi si ha ma sak kam ta khangna jaba nati Facebook ai ba social media si da khoi khangna padi khoi ja ham se seng hai sa ba thak sa ba thak da di ni khung media da khoi si kai ba khang kana na ba ta si ko hai na khoi khanna ra kan da wakalon ma mana ba khung fu le stage sai sai pocket ki khar ba thì cũng mới bắt đầu mình mà tiếng bằng chứ chúng bằng là mình quả xong là mình xin làm gì không là làm chứ nữa là cái gì mà tiếng bằng thì chúng mà không thấy là chân đấy ở đâu làm chỉ mà nó là cái bằng chân đi mà không thấy là xí chú coi là đi đâu mình mà cũng được đăng ký máy đâu đó mà đến sinh lấy và email của mình và mẹ làm gì khác chứ mà tiếng với cái dra hay là khăn giờ cái mình giờ cái làm chân đấy mẹ làm là số email sinh lấy số harau ta làm một chân view Tha ama chupna chatharakiba lairik thiba haiba asigi humfu taraga tarulak suba
Manamathum Yenthopagi Thoram Pangthokre, Sri Sri Govindaji Bhakti Grantha Kendra Vidyalaya Palace Compound Sinduna, Mahabali Thakur Mandapta Pangthoki Bathoram Aduda, JN Manipur Dance Academy Director P. Bilas, Hanegi MP Khetrimayum Bhavananda Amadi, GVGKV President Hangzam Dasaratana Toiba Mithunen Singoiki, Loinana, Thoram Masida, Lairik Thiba Haiba Sida Laikiraba Singi Mafamda Ikai Kumda Butke, Amadi, Sovener Amasu Fonki, Govindaji Bhakti Grantha Kendra Vidyalaya Asiki Secretary, Sagol Sem Nabana Fongdoki Bada, Lairik Thiba Haiba Chahi Kudingi Pangtokuna Lakpa Thoram Amani, Thoramasi Mamangai Ahal Singi Haktaktagi, Chatarakiba Asigi Mari Lena Ngasisu, Humfutara Laksu Ba Oina, Lairik Thiba Haiba Asiki Thoram Asibu Pangtokpani, Amasong, Manamatum Singyen Toktuna Ikai Kumnaba Utpani Haike. Honoroi bidra ekoi satsangajibu hajibauda tekta kaidana yokhat piri asigi matungi ladna ekoi manipur gi praja miyam punamana ekoi gi sumraba satsanga haidana ahalaman haktaktegi Bhaigachandra Maharaj na linkapiramaga adui matungdagi Buddhachandra Maharaj gi sana haktaktegi ekoi na masi chathajar khusina handak pangthuiba function sina chahi humbudra subagi ekoi award presentation pangthok chabani handaki sina Lamdam Asigi Naha Oiriba Poet Archita Nongthongbamgi Oranges of Blue Haine Mingthonba Khomjilaba Sairing Lairik Ama Caris and Co Changangai Airport Road Imphal the Phong Bagi Thoram Pangthokre Ayi Bigi Lake Khijabi Mabok Raskumari Maipaksana Devi the Katpa Sairing Lairik Phong Bagi Thoram Aduda Retired IAS Kangjam Radha Kumar Retired Principal Dame College of Arts Dr. Chungkham Srilara Mani Amade Saknai Raba Saisakpi Chongtham Kamala Devi na Maroi Bamusing on the Serukyaki Thoram Adugi Manung Chana Archita Nongthongbamgi Khomjilaba Oranges of Blue Haine Mingthonba Sairing Lairik Adu President Members Singna Phong Tuna Miyam the Sinaki Thoram Aduga Mari Lenana Serukyakiba President Members Singna Masagi Chahi Kuntaruk Khaktangai Dibi IEB Archita Nongthongbamna Punsida Thingnaba Kaya Ningthina Sairing Imongda Itoktuna Lairik Oina Phonglakpa Amasung Naha Oina Mangonda Fauriba Sairing Iningbagi Wakalon Asi Thaganingai ni Haike Loishilakpada Maroiba Pa Amuka Napizare Manipur da thokliba irang sina khulngak po helaba naha singbu faba punba amadi punsi tem singnaba kaya chathariba asigi mayokta poirei leimarolna lepkani hairi amadi RSS ki luchingba singna thangmaiban Kendra Development Organization tagdona kuyathong da hangliba tagdo Residential Education Center da chatuna yengsinkhre Hauzik Fabigo and Asti Bina Sandokchaba Manipuri Pau Matang Salojare, Miring Tabiri Bapum Namopo Amokana, Kurumjare.